Sanana Tumda Pojan Tawi Haiba Maralda non Manipuri ani Paruba KSA gi Thomi Manga condition Yaudana Jail Dagi Tadorakre. Kunjari Pau Shamon Pizari Sanana Tumda Pojan Tawi Haiba Maralda non Manipuri ani Pagat Lubagidama Polishna Parva Matunga Jail the Thamakiva Kali Park Students Association KSA gi Thomi Mangasi Nimi Matunga condition Namata Yaudana Sajiwa Jail the Tadorakre. Makumanga Dudi Mahiro Lupasigi Secretary General Vidyananda Sukham Deputy Secretary Kulakpam Sanjoy Member Yumnam Luangamba Langolzam Rajes Amadi Nongai Them Bireni Manipur government ki makidigi makoi matakta thagat kiba FIR adu thupsin kiba galona makoi manga condition amata yaudu ngasi numit yung matung pung ama makharum tabda Manipur Central Jail sajiwa dagi thadur kibani makoi hek thaduk paga jail gi geta lamdam sigi civil society organization singi lusing masing yaw na miya melai pareng hutuna haraw taram no oki Mahumaduda long lead KSA amadi pojan tawbanan Manipuri dandi piu haibna sing makholaw kaya lawki Kaida singar pakudimang pibam amata ya sunnabagi wafam leiroi haibagi taramangarak suba protest de June taraga madina lakpada phirep longminasi haina all Manipur United Club Organization amukona khangalagli sahi lisang sitna Manipur da nuksi sanana khunda leita dro le minar klaba I mari oidiba kalu phurup singna Manipur dingam khainga tunalagli lisang samapan malputra tret ki agas kitang amadagi NSN IM amadi bharat sakana peace talk satharakpa amadi Manipur gingam khaida kaiba pirak payaba thorang ka chatharakpadagi lisang samapan Fudra Tare ki August ki tang marida amukona lamdom masida himinari ba furup masel gi marakta Bharat Sakana tokhai taba yaba thorangi mayokta khongpham chena leptuna mioi lak manga henbana Manipur gi ngamkhai kaiba yaroi haina sobu khongsat amasaki lising ani amagi June taraga marigi Bangkok declaration haina khangnaba Indonaga ceasefire lauthorakpa numit adubu amukona yaningdaba phongdok pagaloina June taraga marida tongan balup singi lusing basingi mufam pangthok tuna June tang taraga marigi ahing nongyai dagi June taraga nipan gi numidang waram phawba pung humputaruki Manipur da general strike chataki general strike me numit June taraga nipan da miyam ge sobai hau lak padagi numit adu da mioi taraga humdoina Manipur gi ngam khai gi dabakta thawaina pontha piki makha tarak pada mioi manga su siki kaya amana aswapan nangki June taraga nipan dagi July 13 phawba ceasefire da yauri ngam khai leitaba wahi Madu Loktopa numit Pauba Leptana Haukiba Miamgi Ahuba Yakairol Adudi Amukona Shinduna June Taraga Marida Pamkiba Miamna Yakiba Torang Adunani Hari June Taraga Nipangi Miamgi Akanba Sakti Leba Iho Aduna Mai Pakpa Mokhan Cake Lising Ani Dagi Hauna June Taraga Maribu Amukona Si Pauba Lisang Sina Protest Day Manipur Gingam Kaya Madi Miamu Machetana Tugaina Bahona Bagi Mayok Lepan Numit Haina Nixinguna Lakli Hadak Sahigisu Hayang Kwakitil Bazar da Protest Day Thomasi Pangtok Namasem Sari Haina Amukon Hari Sinjak Tapoyan Tawusing Bu KSN Bharat Kiwa Aduda Punamak na tingmang pamthokpa adu lengak na kasum sangdok waina thazin basi KCP poy maitai lup na haksin na lowi hana lup asigi publicity secretary Malengan ba maitai na thador pachero lamar khangalagli thumda pojan tawdigi mayang ani pharubigi wahauda KSA gi thomi manga kasum sang yhun kibadu lengak na RR sudabmi mapan food safety officer waina hapsin kibadu kannana boiram hari lengak kasing thopsul lasina sendong ka hena phoning mayang kaya gi hu selaba pojan dagi misimina naglaki gni hana su phondurli Malengi oina chana thakaba chinjak ta pojan tawba hu chen ba chinjak kaya puthokpa thingdanaba lewak kaya da masagi ek lebugum India gi oina su chana thakaba chinjak ta pojan tawba thingdanaba
Food Safety and Standard Act Rule and Regulation sembuna thamli Manipur lengakna Food Safety and Standard Act 2006 Rule and Regulation gi chana kanglon sing khundum induna Food Safety and Standard Enforcement hangduna chinjak ta pojan tawba thingnaba honabagi mahutta kuchabi kharabu Food Security Officer oina hapnaba State Finance Department gi PIC na Male Health Supervisor yankai gi manungda mi mapanbu District Food Inspector oina onthoki chinjak ta pojan tawba thingnaba leiriba Food Safety and Standard Enforcement Wing asing asi phawba mathau tawba ngamdana leiri asugumba kayadagi chinjak ta pojan tawribasingbu KSA na phagalakpada mateng pangbibagi mahutta kasum sangda oina thammasi lumda lawi haina cherusna makatarakli pawgi barakta na break amatang lominas Hakchangi labor sorakpadagi producing attaba hakchang choktarba tumba chaba yaraktaba khong hama nungayaktaba singidabak amatta ngaraba upaidi Jolib Syrup amasung Jolib Capsule bu chanina sinabiyo Nasia Coaching Center, New Chakon, the best and the only trusted coaching center in Imphal. Admission open 10 foundation course for class 6 to 10 starts 23rd June. Our toppers are 2nd position M. Suzana Devi, 3rd M. Basundara Devi, 6th Gary, 10th Yaisana, 11th Selina, 13th Babichan, 15th Sujakanta, 16th Ningthem and 25th Apollo. Hurry, limited seats. Irodio Coaching Institute. Admission open for class 11 Science CBSE 16 June 2016. Visual based learning sigi kanabadi takliba adubu laina khanghan bangami amasung mitna uraga khangkiba para adubu laina ningsinghali. Other features are small batch size, faculties experts in CBSE syllabus and exam pattern. For more information, Irodio Coaching Institute, Kangabam Lairak Machin behind Baigo Hotel. Build your success BYS Palace Compound Machalema School. 6% taba mandara pasi no ba masung BYS Coaching Institute ani matra grade division BYS ki hostel da leja na BYS ki connection to written course ani ma biyawa ga mai pa ko sing mandara kiwen. Admission is going on. Nongna sanarpa apulapa body pillar sina stamen gi body growth sinabiyo amukana param noksani Little Flower School Students Transporters Union na JCILPS ki khongjang sabotuna ngasi angang thindok thanjin tawba lepkhibana maram moraga ma hiroi amata school kana khidre school asikhata natana tedim lambi paringda leiba top school kharasu transporters sing mathau lepkhibana maram moraga suti thaba yauna ki Hoki batang trama thoi gi numidang waram pung mari makharum taba matamda masak khangdaba nupagi saru polang ama korengai BSF ki camp lairiba chingmanak taleram badu ngasi phawa masak naming khangdana rims ki mok tathamli lali batang tara tre phawgi manungda karagumusna claim tawradrabadi aingi matungina dispose tawrgani haina sangai police na thador pacharu lamana khanghalakli Sakiba tang drama thu da pangtho ki national lok adalat aduna punna case sani yakhe mapan lotion kre lupa crore ama lakh kun hen ma senpham case aduna yasnaba purakhe hari lok adalat adu charab court complex Thobal court complex Bishnupur court complex Senapati Chandel Churasanpur amadi Tamilong district ki court complex sing da pangtho ki haina Manipur State Legal Services Authority na thadar ko charula man khangalagli Mission Organic Value Changes Development for FIZ gi matang da awareness kam training program ama moirang lamkhai da pangthokre Ministry of Agriculture and Farmers Welfare New Delegation tang makhada Manipur Organic Mission Agency amadi AMPSEDS ani na punna sinduna pangthokre training program adu da akhang ahi kayana wangang ki Economic blockade number moiduna jiri amda hojik railway ki gari yauna Imphal Yorokpa yadana punna gari nipumuk panduna lairi hari jiri amda ki phangma pawgi matungina gari sundigi marakta chana thaknaba puba gari kunmuksu yawi hari amuka na break matang lominasi ITC ki wajah singna
फाउंडेशन अमदी रिवीजन कोर्स सिंगदा सब्जेक्ट सिंगु मचा खाइना ताकपीबा अमदी मॉक टेस्ट अमदी टेस्ट सीरीज क्याना अइना ngasi फंगलिबा सिदा यामा चावना मतें पांग My success is the consequences of the hard work, patience and sacrifice given by the qualified teachers of ITC and the mock test series. Lana chini kun mga mapufarpada in advance or iba growth hoga. Manipur da na maling no kung kuding magka likla ka number one issue and wishing likla on its 25th celebration. Hainong yasing mamahau pambirabadi Legere Freshy Mango Buns adusu sumna tagi lupa tarada 600 ml na tuga 1200 ml Freshy Mango drink labada Mimi noodles lemna hapchagani champrado na fresh winning labadi thakpiyo Freshy Nimbu Pani punamak tagi fresh amasung pure oiraba Freshy. Helping Hands Group Academy, excelling human development. Admission is open for class 11 science. Unique features, first time in Manipur. Tablet for its students for e-learning. Parents can watch faculty's class through mobile phone. Faculties from European countries. Guidance and counseling center. Manipur gi ahanba beautification center mapam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mak unabiu Dr. Madhubala Laser Beauty Clinic MZ Avenue Imphal amukara tara moksari ngase yuk chawang na pung ni pamam tabada hangang police ki osi ni saban tangkham awang lekai amadi club ki news na sanjam tomba ko mi amadi yu liter chatret rom phari hari pharo yu sing kale kala rembi ima ibe magi lampak ta putok tro mai thadro mahan khari lona tangkham awang lekai women's association development committee amadi club na tangkham awang lekai na kon bang kham singda makhal khudi makki mayai ka bani sa thingle hana phodorakli Manipur Sahitya Parishad Imphal na Lungpui Zai Kabuida Kavya Bhushan Upati Pirakpada Vishwa Hindi Parishad Pangaltavi Shakhana Opagi Thoram Pangthokre Thoram aduda Pangaltavi Gram Panchayat ke Pradhan N Dhiren Han Headmaster Oramba N Brozen amadi Kanchin Kuno College ge lecture and Nipam Sana Mur Oiba Mir Shawana Sharu Yaki Hozalo Shil Kudamur Oiba Pao Mukana Pizari Sanaraba Tumda Poyan Tawi Haiba Maralda Nan Manipuriani Paruba KSA gi Thaumi Manga condition amata yaudna jail dagi thadorakre ISTV Pau Ming Tai Lok Nama Kamkana Pamjali